Chief Minister Yumnam Khemchand Kangpokpi District Miyamna Harau Tayam Okri National Highways in Khudong Hangdokpa Imphal Dimapur Bus Service Athubuda Lehan Bayanakri Mihatina Hatpi Krava Naga Taruki Waroisin Purak Triba Pau Naga Sing Nataba Mapamda Sang Bayaru Hen Tinglingai Serekta Chief Minister Yumnam Khemchand Kangpokpi District Headquarters Sakri Mapamaduna Makpu Miyamna Harau Tayam Okri Miyam Tinba Tauramamada Chief Minister na Wangang Ladun Haki National Highway Sing Tingzinduna Tambana Tangai Fadana Sadakusin Tauda Yadaba Muekiana Flight Ticket Maman Lupali Sing Taradegi Kaklagasanari Masina State Asiki Lairaba Miyam Damasu Mahima Sing Tambasa Liba Mahiro Singda Satina Awaba Mayunari Kangpok Pidagi Imphal the Amu Airport Yorolaga Flight Tongduna Sat Pahivasi Asoba Kurau Tang Bamani Masimagna maram oirak lengang atuba matamda Imphal Dimapur bus service hangdoknanaba thabak paikhalage miyamda hojki oinadi amaga amaga thajanaba leinadriba maramna ahanbigi oina bus lamthagadoribasi mapung phaba security gi section thorang lakhotkani masida miyamna yabirabra haina hanglakhi Mahaki Wapamadu Miyamnosi Yari Hena Fondok Naraki Deputy Chief Minister Nemcha Kipgen Onsillagai Maki Wapam Craft Fondok Nana Bahirapada Nemcha Kipgen Su National Highway Habisikanagun Amatagi Maral Nati Masided Nation Sigi Miyamini Maramaduna Lambi Ashida Ating Batam the Bahivadu Maksiari Deputy Chief Minister Wapamadu MLA Haukulit Kipgen Sakotki Langan Ing Tapa Pibam Hanjin Hanavgi Matana local Patarangi Saru Amoina Chief Minister Nangasi Kangpokpi District Headquarters Satuna Tuan community leaders in the Unadunu Warisanaki Tuan development projects in Sangaki Bakaloinana Langana Paikali schemes in the beneficiary Singda welfare beneficing Gentoki District Headquarters Tamna Satpagi Lambida Ngasi Ayuk Chief Minister Bu Kangpokpi District Ki Gamgi Fire Kunjas na Taram Oki Kangpokpi Yorakpada Deputy Chief Minister Nemcha Kipgen MLA Haukulet Kipgen District Asigi Deputy Commissioner Superintendent of Police Chief Medical Officer amasum atay senior officials sing taram okay District adu da paikat patungan development projects sing sangara do na Chief Minister na hai sai lising ahum henbigi puari leiba Manipur gi ngam khai asi lamdam asida khundari ba phuruk khuding na ngakmina do na lakpani masagi oizaba thiba mioi khujo khrana miyam da samamna ba pohana ba hona ragli bisi lebuk thiba na ki khongser adu da MLA Dingo T.H. Radhesam T. Robindro Ragumani Nurul Hassan Paunam Brojen Nishikant Sapam Ramesor K. Robindro T.S. Arun Kumar S. Premchandra Lezamang Hokip Saruyaki Amarum Chief Minister ki khongset adu Makhan Village Naga Singna Makut Amuba Piral Paiduna Yaning da Fongdorakri Pambaina Lusingba UNLF ki Lanmi Ama Phajan Begi Ziribam na shutdown sathari Pambaina Lusingba UNLF MPA gi lanmi ahum ziribam police na phajin khraga ani thadorak laba matungda ama phajin duna thamhobagi thawng yaning daba fongdok tuna ziribam district akan mamongda shutdown sathari miyoi singadu ayuk pung 8 aduwai da phakhraga pung 10 da phai haina nongalaga imung manungda arrest information pirakiba mathong huktaba ziribam district police ki SP khudakta transfer tawgada bani haina taksilakli pawsin hai pambaina lusingba UNLF MPA gi mihut ama oiriba Akoizam Shankar Allies Septabu Kasharigi Father Puralaga Ziribam Police na Party Asig Atopami any Wari Sanasi Haiduna Kaukraga Fazin Kibagi Mayok Ziribam District Pumada Matam Kaktana shutdown Lautokli Haina Ziribam Development Organization Ziri Ima Maira Pai Apun Maluk Amadi Miyamna Yasang Lapung Tare Romtab Lautokraba Matunda Miyo any Tador Labasu Housing Power Miyo Emma Fazinduna Tamauri Bamaramna District Asida Akan Mamong Makatana shutdown Satari Sadano Sinamaram Oraga Ziribam the Kundari Muising Asoba Setting Amapiri District Asida Akan Mamong the Kangluki Irang Tulapamatamda MPA and Miyangi Punsi Amasum Lantum Kanana Bohonavada Asopa Taudang Lokibani MPA gi Lanmi Ama Pazindra Tamawigi Mayokta Yaning the Fongdok to the Masingam Laba Miyam Tulaktuna Nasi Ziribamgi Nongsup Tonga Asat awok tawribasing da ating wapiki adumaina maglining laisona masum emergency ki tangai fadaba thabaksing ki damakdadi kom thoki hari lanjenari basing mayum da hanjin hanba ngamdribana hargar telanga pangthokpa wantu laiti kokomi lanjenari basing masa gi mayum da hanjin hanba ngamdringai da hargar telanga pangthokpa wantuk laiti haina Coordinating Committee on Manipuri Integrity Kokomi na thadorakpa chirola man haidi chirola sinai hauzik oidiba phiba masida ID Singida
awabasing yenga masu ohungi firal singkatpeki mohta amuba firal oina singkatam thui komjai lisingani ka kungo humdogi me ahumdagi sin koki narco terrorism sijinaraga satharaklibi India gi proxy war asida samjaraba misam kia ama punsi pikhamnakhre kaya amana mayumna hanjinba ngamdana ngasi phawba leiri relief camp sing IDP oina sangjapam lauduna leiri phiba masida patriotism amadi national unity sagana ba yumthong khudingda India gi firal thet pasi Manipur gi oina di wan tholaithi Manipur gi miyamna hargar tilanga saruk yapam thokti Meetei singna hausik national highway singda sat phangdri haina paladuna sirol sin hai singya tamya da leidi bai khoi gi lawpham singda law ubu ngamdri Meetei sing isagi iramdamda khongkut punsinduna hingba punsim hingam sahi ohum hena lerakli Meetei singbu kut punsinduna thamlaga koki singbuna maning tamna thadolaga yelomi singda kut thanba thawongasi India gi police na sathan bani haibasi lot pa yararoidaba mitmangda thokliba thawdok sing asina mek singna takli misa miyam na aki tujungba yaudana hingbagi hak phangdri India gi citizen oirabasu India constitution na piri fundamental rights sing mapung farangamdri sai ohum helaba irang asigi waroisin puraknaba haijabada tasinadana laithokli hari Isauna sogolaba Lai village ki phibam deputy minister losi dikho yauba timamani yengsingkhri deputy minister losi dikho senapati gi deputy commissioner Darun Kumar amadi paumata gi SDOM sideniyo na timna amana isal gi awab nanglaba Lai village ki phibam yengsingkhri khanghaudana tholakhibi isauna lawpham kaya marum ama ada thonkhibaga loinana Lai amasung Urkhul district ki Kharasom village ka phaunaba amata ngairaba thong tikankhri haina August manga da Lai village council na press statement ama thadokraba matungda deputy minister lusingbu tim amana yingsinba sakhibani kongsit adura deputy minister losi dikona isawgi awaba nanglaba mafam sing hak thingna yingsinkibaga loinana khunja sing unaduna wari sanaki loinana khudak weba pangbe mamating pangan hena thajaba pirangki isawna sogolaba miyamgi awaba ko honamra ki panamda senapati gi deputy commissioner na khudaki mating oina seng bek nifu khunja sing yentoki khunja sing phungdorapagi matung ina Lai village ta yumthong samapa leibigi manungda imung sangwaram isawna sogoli law unaba lawkham yauna ekar sahum pak sawba labuk ama ada thokli law lingbada ngairiba labuk sing nauri nairi tutorial digi patharakpa isina thumjing khriari lanjen nariba sing mayumda hanjin hanba ngamdri bana hargar telanga pangthok wanthok leite kokomi lanjen nariba sing masa masagi mayumda hanjin hanba ngamdringai da hargar telanga pangthok wanthok leite haina Coordinating Committee on Manipur Integrity Kokomi na thadorakpa chirol aman hairi chirol asina hai hausik oidiba phibam asida IDP singi awaba sing yenglaga masu ohungi firal singkhatpeki mohutta amuba firal oina singkhatam thui komja English ngani ga kungo humdegi me ahumdegi sin kuki narco terrorist sijinaraga satharaklibi India gi proxy war asida samjaraba misam kiyama punsi pikham nangkhri kaya amana mayumna hanjinba ngamdana ngasi phawba relief camp sing the IDP oina sangjapam lauduna lehi phiba masida patriotism amadi national unity sagana ba yumthong khuding the India gi firal thetpa asi Manipur gi oina di wan tholeti Manipur gi miyamna hargar telanga saruk yapam tokti Meetei sing na hauji national highway sing the satpa phangdri haina palladuna sirol sin hai singya tamya da leidi bai ko gi lawpham sing the lawu ngamdri Meetei sing isagi iramdamda khongkut punsinduna hingba punsi mahingamada sayom hena lerakli Meetei sing bukut punsinduna thamlaga koki sing buna maning tamna thadokloga yalomi sing the kuthanba thawongas India gi police na sathan bani haibasi lot pa yaroidaba mitmang da thokliba thawdok sing asina mek sing takli is amasu misa miyam na aki tujungba yaudana hingbagi hak phangdri India gi citizen oirabasu India constitution piriba fundamental rights sing mapung fana phangdri sai ohum helab irang asigi waroisin purakna ba haijabada tasinadana laithokli hari Sport Department da leiriba amot pa amadi sayetnaba sing athuba matamna sumthoklagani Govindas Youth Affairs and Sport Department Manipur gi manungda leiriba amot pa amadi sayetnaba sing athuba matamda loinamak sumthoklagani haina Yas Minister Govindas konthawjamna phongdokri Manipur Yoga Society na sinduna wahengbam laikai multipurpose hall na minini subna pangtokadaba ahum suba Manipur Yoga Championship 2026 amasum kontraga nipan suba National Yogasan Championship te saruk yagadaba singi trial selection hawdokpa lakhiba minister na permission hangbo hangi pakhum oina phongdokhibani
Sport Minister Govidas Konthokjamna makha taraduna hai Department asida leidiba asoiba punamak sumthoktuna lamdamasi sport ki lamda mangzil thana sanction hananaba honagani trial selection hawdokpa aduga mari leina Sport Minister na mipum khudimak masa mo fana leinaba honaba yoga masana si yamna maru oirakli amasum pangal fudoktuna thabak subagi sang hantarakpa thabak surabasu phamduna sojilakpa sina maram oiraga laina kyan halakli maram asina laina kya asitigi ngakthokpa ngamnaba mipum khudimakna yoga masana asi sanaba mathautai loinana yoga masana asi hena sakhotpa ngamnaba amadi afaba yoga sanaroi kya puthoknaba department gi maikedi Manipur Yoga Society da lupa lakh tara gi sanpam pinaba honaragana ki Thauramadu Manipur Yoga Society President Dr. Vasudev Yaski Assistant Director Planning Takilambam Dusanta Yaski Former Director W Bhaktaras Amasum Yoga gi Oza Kya Susaruk Yaki Chief Minister ngasi Khemchand ama Khan Relief Camp na sanam thorang toramba du Naga CSO kaya na boycott tawkhibadagi cancel tawkhri Chief Minister Yumnam Khemchand gi ngasi kangpokpi khongsa Naga CSO kaya na boycott tawkhibadagi Khan Relief Camp na sanam thorang toramba du cancel tawkhri Naga misam taruk hatkhibadugi asum well fangalu haidu Naga gi CSO kaya na demand tawduna lakpagi sarwa moina Chief Minister gi khongsat atu yaninda ba phungdokladuna ngasi tuan mafung kaya da miyam na thulaktuna lambi thingba lambi da posai Paishinduna mai thaba mati Chief Minister gi khongsat adu yaning da phungdok tuna kholau kya law gi khongjang sangshilak padagi Chief Minister gi Khan Relief Camp gi khongsat adu cancel tawkhibani Ningsing mayabade liyang mai Naga gi misam taruk miyathina hatkibadu gi asumbu well phongandringai da Chief Minister na Khan Relief Camp da laktuna IDP singa unana ba thorang toribasi haksina lawi haina working committee Joint Tribe Council Manipur WC JTCM na thadorakpa sirol amana phongdokhiba lekrabani sirol adugi matung ina liangmai Naga gi misam taruki mihat adu numit marfuga mari sukri laikhidraba singi thawai yaudra haksang singadu ngasi su jenims ki mirel sangda lairibani mihat aduga mari leina ngasi faw mi pha mi pun amat tawga leithri thejin homjen mesu loisindri aduga asum wells phongana lairi oiriba phiba masida Naga gi area da official program silakpa si maram sadi amadi Naga miyam amadi laikhidraba singda thawong da boina thokani Chief Minister gi khongsat asigi ngasigi siki mangoinana mihat adugi asum well hana phangalo karigumba asum well phangdringai da Chief Minister na Naga gi lamda laklabadi Naga gi organization village authority amadi miyamna thauramadu saruk yabigano hainasu sirol aduna phongdorakrabani Meetei gi mathakta toramba aggression ngasina Naga singi mathakta sathari phibam sina Naga amasu Meetei puna thengnaminaba gi wapum lakle ripko Manipur mai saktuna asum laibana India gi tongjabani hana Meitei gi mathakta toramba aggression ngasiti Naga singi mathakta amuk landarakpadigi mari gi Indigenous native peoples pummana faragani khanbadigi ngasiti Naga amasu Meetei punna thengnaminabagi wapum amuk lakli haina rifko na thadorakpa sirol amada hairi siol asina makata na hairi bana International Day of the World Indigenous Peoples sei kudingi August 8 malem gi yellow mission gi ningsing thoram pangthokli namit asi English ngamaga samapan ga marfu ga nithoi da Geneva ihan hana pangthokli masagi lam nat lining lol mayek sing na leijaba kanglup natraga na furup amabu Indigenous natraga na native people haina khangnari masina tabal laifam amadi chinjak thiba koijatpa kanglup natragana furup singbuna non indigenous people haina khangni makhoi asi gypsy refugee natragana homeless people hairaga su khangnai namit asiga mari leina Manipur khundari bi yellow furup singi marakta su apon mami pham na ba thorang tawnari loinana matam sangna sarang na dun laklaba Manipur gi irang asibu tungkoi ba santi ama lak thamna ba kana honari karam ba kanglup sing punsin gani karam ba kanglup na yekna ba no haibigi wafam amasu kana naingarakli Manipur masing yang ba kanglup ahum lai maduri Meitei Naga amasung kokini ahum masigi marakta Meitei di lamda masigi puari ga sagona duna historical foundation oiduna laklaba frup amani Naga sing su Meitei ga asuki mati awapuna puminaraglaba sapmanaba thawdang lominaraglaba furup mamani Manipur British ke loilam oiringai de kanglup ani gi miam British ki awon ainai thengnari bangaktani nakal ani gi athoba kaya British lenga ki phangsi sagai kadun aroibi heptaki asigumba miyot minai awa ana asida koki kanglup ki oinadi Manipur masing likna lairami lairiba kharadusu
Pothang puwa amati British ki spy oina thabak tawba khara khaktani hainasu puwari da hai matam gi ahongba matung ina Manipur India ra tinkraba matung dagi di Manipur India ra tinkraba matung dagi di Meitei khakna Manipur gi apun balam amasum shakti ngakadabani haina shikhang khangduna lakti